Ima Leibak Manipur Kannaba Hotnabada ruling Amasung opposition gi Wapham Thadoknaraga Punna Thabak touminnabagi matam oire haina Khwairamband Ima Keithel Joint Coordinating Committee for Peace ki Convenor Laishram Mema appeal tourakli ngasi Khwairamband Ima Keithel da pangthokpa paumi singa unaba amada Wapham asi phongdokladuna Laishram Mema hai committee asigi bhut kangbu amana handak jiribam district chatluba matamda mafam adugi miyamna awat apa amadi khudong chadaba phibam kaya mayoknaraga leramba themrakhe maru oina jiribam district hospital ase phibam chadana leramkhe mafam aduda oihauliba phibam amadi awat apa kaya gi matangda Manipur lenga ke health minister Amasung Manipur police ki DGP da memorandum amam petition banakre memorandum da pallibu Wapham sing adu tha amagi manungda thabak to onthoknaba honabiyo Hauzik aikhoi mangda tari Wapham de Manipur Convenor asigumba chiraba tanfam asida ruling amasung opposition haibu Wapham asi thadoktuda amato ina thabak touminaba mathau tai Manipur hai riba lamdam asi leitraba matamda ruling amasung opposition haida leiriba miyamgi mirut sing leikhigatra haibase kopna khanabiyo Hauzik asi aikhoi masal gi marakta tinda paudanabagi matam nate Manipur gi irang asi athubata loishinaba state government asu mating leina center da taknagadabani loina na jiribam district ta ahenba security thajingadabani handak MP Dr. Angomcha Bimol akoi jamna parliament da thamkiba warol adugi matangda BJP Manipur na phongdoraki Wapham sing adu matungda amuk hana tobikano mamang da leiramba BJP gi MP da Manipur gi damak parliament da kari wa ngangba ngomkibake Manipur Kannaba Hotnabada aikoi masal macet tanaba thong sinbigano haina Mema na makha tana phongdokhe handak parliament ta bimol na MP kare dana akoi double engine ni haidana MP animak BJP oibeda wahai amba haiba ngamdre microphone ba pai ngamdra kada adugumba bimol na minute manga tarabo phadan tare ni pa na khara haiba tuda onhangda isa isu BJP mayam mamana adu hai ada da nangoi moi MP ani du di karai lai rui ai koi wahang ji hang ni nge ba kai ngam hodra du di sukngang da ba Narendra Modi na Manipur pallu ya da ba to noi phai hai gera phati hai gera Manipur pallu da pallu ya da dhanak palhalle ba adu di Manipur kannana bo hona ba koi mache tanan ba koi mache nuchina dan bagi lalong sin bani na lawgani hairi ba jiri hairi ba district ase Manipur gi nattara pra mafam masida lakpa government gi atai department kudimak se selection transport korokpa kudimak se aigi lairi ba MLA mantri yang kai se sinane kudimak se aigi mi oina state to bagi Wapham kudimak mi pazar miyam na hairei masi yam na thamoi chongningai ni lan tawriba awa batariba mafam dugadi akoi maitai ne ba amadi kanglup atai mayam do nuksi sana na laina ba habase India government Manipur government sinbi gadamani amadi huzik hairiba mafam se karino ina sangsan duna laigadabai mahutta isne tawraga loina ba laitaba pothe si yam na nuaite